Manipur top channel ki maikei ki marui bi ipau sing miam na thamjari ahan mada liang mai kun sing Kuki sing na khungul muthalaga lakli print mai lamda masida yellow mi phurup ama oina laiminaraglaba liang mai sing ki kun sing sibu Kuki sing na Khundasil laga maming hongdoklaga khungul muthatpegi mong sa tharakli hana social activist dipu print mai na phongdokre haribu wapum masi New Delhi ki Press Club of India ra pangthokpa pawgi mifam mada hai kabul sing sang paring sida liang mai phurup ki miyoi lising na hokiba lising amaga chawngarung ki mamang dagi sahi lising amaga chawngarung ki mamang ni khunda laita dunu lakpani liang mai singna kaubo ra kaubru haina khangnaribo mafam asi laining leson culture amasung puwari ga sagonaraglaba mafam ama oina lakibani aikhogi ipaipu singna kaubo rasi lamdam asida Christianity laktringai ki mamang khwaidigi aruba layam oina ira thawni tongnaramlibani haukiba decade kayada ipaipu singna thambiramba mafamsi khudum chanjingkri haina paladuna leptana lam khopsin banamduna tanthokbiba irang mafam sing adura liangwai phurki miyoi sing leiba ngamlaktabadigi thadokibani matam aduda thamlamba mayek senglaba lamkhai paring adu laitri leiramba khun sing maming hongdoklaga khungul muthatkri haiki mangna hai matam amada poilong kauramba khun chalwa onthokri kansanlong na gelnen nabumaina waisong nongmaina kotlen zailong na sangobung aling na songtun ganong na mohing pengjeng na haipi karalong na pi molding haina mingthon khre hairi hariba maming hongkraba khun sing asi Kuki sing Khundasil laga lairi makhoina sathiba kian khanganba masum lining laisul gi thabak tawbuda athingba kya thamli kumja english singani ga kun ko humdoi gi me ahumda irang thokraba matungda yellow mi naga sing gi mayuk tamthiba thabak kya sathaduna lakpi kumja english singani ga kun ko humdoi gi jun taraga ni panda laima khong de leiba naga no pma gi yum Kuki militant singna mai thadok pikhi saye du gi september mangada z hotngambau nemai ko ba hanigi belleship ama kra na hatna bo honaramki kumja english singani ga kunga mari gi december kungani thoida sdsa gi lusingba singbu kangla tongbi da hangdok Kuki singi check post ta tamthina phubi gi thaudok thoki salibesa yesi ki january 3 ta konsa khol longwiram dagi nupi ama tamthina phubi ki sayesi gi april 3 dana maramnaga revenue village ki manung chanba kazanga khungi yung kya mai thadok ramki loinana april manga da konsa khulgi belleship Sire masum pastor tamthina landa dun aso apanan ki thawong adubu unc ansam naga women's union masum komi gi mekidigi yaning da phongdoraki manipura president rule thamkraba matung asida phawba manipura masum india lengakna karimat tawduna lairibasi ikainingai ni makoina thabak tawdabasina lamdam asida langba hengalakpani irang asina maram oiraga national highway to Imphal Dimapur lambi da loni yadaba taxing khongatpa loni yadaba tax kya khongali masiga loinana umang pak sana koktholaga popi pambi thabagi thabak sa thabe hengalakli haujik sathariba asamba lo amasum order gi issue oina lawbu yaroi masidi ipai pusingna thambira wala masi kanabagi damak thengnari bani maram asna lengangna athubuda India government Manipur government da lam lokshiliba si lephanana ba phuruk khrana khotnarakli to minna leiba si aswan manati violence na karimata kana purakti haikena spokes na makatana pali amarundana mak thamang haukip jail amug yokri India lenga ki miyokta lan hoba madi lan hona bo khotnai habigi maral jail lerakhiba mak thamang haukip special judge NI gi Imphal West na thadokina bu wapum lakhraba matungda si atopa case amaga mari lenana judicial magistrate first class Imphal West na judicial custody de jail thajingkhre hari mak thamang haukip government of People's Democratic Republic of Kukiland Gobolup amagi presidini mak Chusampur gi high school bank molnom khundagini English singaniga kunga mathoigi November kungo humdoida ma ki Facebook amadi Twitter account dagi ima haifai rani gaideliu gi matana tuan bu wapam sing phongdok lubiki damang Imphal Police ta register tawkibaga case amaga mari ledana ngasi mak thamang hokib Imphal Police ki team amana court puthokibani court puthoklaba matu court na judicial custody da leinaba order takibani madi mak case asigi damak jail thajingkibani hairin su paus ta phongdorakli amaramdana security na ngak singka ba yahanana ba home minister taksingkhri maitai singi senglaba lepham oiriba thangjing singka ba Kuki sing ating mapirak pasigi matangda maitai singi lup amana union home minister ai ba sirol pi dana wokatri pidrung khri thangjing singka pham ama sumadugi akoi ba security force na ngak selaga miam singka duna lai khuruma yahalwaina home minister taksingkhibani
Maitai Heritage Welfare Foundation Union Home Minister Hawkiba Levako Pishinkiba Aib Siro Lamadahai, Maitai Singi Siang Laba Lapamoiba, Tangzing Sing the Lai Kurumba Kana Bohonavada, Atimba Tambiri. Susampu District Manung de Ladiba Siguma Siang Labamapamasi Maitai Sing the Lai Kurumna Bohonavada, Maitai Singa. Constitution piriba kanglon yuwang mo thabak thoram kya sa tharakpada natana kian khangan bagi thabak sing sathari makoina sa tharak liba khongthang asi Hindu singna Kailas kaba masu Muslim singna Mekad lai khurum satpada athingba piba gumani haina palladuna lai khurum phamgi singtha aduda khulai paiba miyoi kya leiduna sing karakpa singki hanana bo thorang tawri Kuki singna sathari ba thawong singa dugi saktam utpa video singsu Home Ministry da pishin kiaba wapham yauri Manipur President rule thamkraba amasum security personnel lak ama hena thajilakraba su miyamna lai khurum satnaba lambi sing hangdokpa ngamdi haina palladuna sei sigi March 9 digi hona Manipur free movement lehalagani haina Home Ministry na lapthokraba su Kuki sina national highway sing sathariba law ni adaba blockade sina maitei sing makhage lambida national highway sing satpa yadaba galoinana mamal tanglaba flight ticket sing kakpa ngamdaba kya yawri aki amaromdana Hatpiragadaba hui manga kankre vendor mapu lokap yokrik Hatuna thonglaga yonanaba bora khawna kisinduna thamlamba hui manga kankre vendor mapu police na phaduna kota putholaba matu numit humnigi police custody remanda lokap thajingkrik Pauksna hai Sairau boda thoningdaba thakdok sing thoktuna Nambol police station ki officer in charge Saitanya Mishra IPS PMD SIY Arun Kumar anina mauk sago mobile patrolling satpada Bam dear ahalup makhalikai de hidak yuyon ba benderamagi sumangda hui makok tamak lithok halaga asobo saragama thamlama thengnabani hui singa dugi phibam madu ubada bender adugi mapu ningthaujam suran singa kudakta police na phaki hui singa du rescue tawina ba Peoples for Animals Manipur na Nambol police na hairakpadi kudakta PFA Manipur gi team ama mapham adu sanction na hui singa du bo rescue tawraga Nambol police station na poraki hui singa du matam sangna bora manung da leibigi khudam oina makhong hamjin ba amadi mapan thoksin bagi namthiba na pomloi loirami Kizaba aram khairangba asawba madi warau bana thalabu hui singadu PFA Manipur gi team aduna section na bora singdagi lauthoktuna biza pithak tokhi Wapunsigi ising thalak tribagum hui singaduna khawrangna pendri phawga ising thakpa ubada rescue mission adu bu yauri bu khudima pukning nungsiduna mamita irasenaki Visnupur gi animal ambulance team su laktuna hui singadu medical checkup tawkhen su pawbun makhatana phungdorakli Makasa tharak poina kanglai paki mairagi editorial mayamna thamjari Bharat lengana Manipur yengliba miyeng sikarama miyeng no haibadu khangnaba hona phamthui Haukiba say English singanika kungo humdogi me humdiki Kuki narkoti risuna Manipur landaratuna Manipur gi apunba saktam thugaina bo honaragli basida phongbu yekna ba kanano haibadu masak khanglaba phawba Bharat lengana hauzu phawba lal solution na ba honadaduna leidi basi yamna lali Manipur miyang gi mihut oiribe MLA singna Bharat lengana Manipur yengliba miyeng sikarama miyeng no haibadu khangna bo hona phamthui Manipur thokliba lal asina miyoi saniga kuntraga manga sikre masing khangdana miyoi kya sokre dharmaga mari lenaba structure Sahunga marfuga taruk mai thaduna madi thugaiduna mankhri nupi angang yauna miyoi lising khumfuga taret rom relief camp na awawa pium na huzuk leiri miyoi kuntra rom thiba khangdana leiri bene dubo lal asi lusina na babara lengana lokhom thokpa thaudang adu laudana khangsin usina dana leithukli basi miyam gi mihut oidibe MLA sing amadi Manipur miyam na apun ba thauna pangal sagatuna lal asi lusina na babara lengana lokhom thokpa thaudang adu laugadabane haina takshin mangamdana leiri basi yamna lali Kuki singi atopa lebak siam na bohona Manipur landarakibani habisi Bharat lengana mayek sena khanglabni Laining mingda misang khomduna Kuki theory singi mapangal kankhanana honaba Manipur Mezora Myanmar gi sinistera masung Bangladesh stagong pulaga tokhaiba Kuki singi leba ma semna bo honabani habisu ifong phona khanglabani Kuki theory singa Manipur thugaina ba landarak pasida Russia na saba anobo khulai kya operation sathaba matamda fogat kiba laikhrabani masida natana drone sing sisinaduna Bom thadarakpa matamdasu ambulance phaw sijanab laikre panama sikhangna khangna hauzik phawda Bharat lengana Manipur thugaina ba honarakliba Kuki theory singa sigi mathakta lokhat pham thokpa thabak amata lokhatna lariba siyamna lali Kuki theory singa Manipur gi tampaka taina ba singi saruk singda asauba lanban sadun nongmay amadi bom kapsinduna leptana landarakhiba matam adudasu Bharat lengana kumai yengmugum yengduna laithokibani matam aduda Manipur thugaina bo hona basi Bharat thugaina bo hona bani haina lauduna Kuki theory sing maithiba pina ba lokhat pham thokpa thabak singa du tumina laithoki
ꯄꯨꯅꯃꯥꯁꯤ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯍꯟꯅꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯃꯤꯟꯅꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯦꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯓꯥꯔꯈꯟꯗ ꯀꯥꯞꯅꯕꯗ ꯄꯨꯟꯅ ꯂꯥꯈ 16ꯒꯤ ꯃꯅꯥ ꯄꯨꯔꯤꯕ ꯃꯥꯋꯤꯁ 2 ꯁꯤꯈ꯭ꯔꯦ ꯏꯁꯇꯦꯠꯁꯤꯗ ꯆꯍꯤꯁꯤꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯁꯤꯈꯤꯕ ꯃꯥꯋꯤꯁ ꯃꯁꯤꯡ 190 ꯁꯨꯔꯤ ꯁꯠꯇꯤꯁꯒఢꯀꯤ ꯕꯁꯇꯔ ꯔꯤꯖꯟꯗ ꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 16ꯒꯤ ꯁꯦꯟꯒꯤ ꯃꯅꯥ ꯄꯨꯔꯤꯕ ꯍꯛꯆꯤꯟꯕ ꯃꯥꯋꯤꯁ 3 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯕꯁꯇꯔ ꯔꯦꯟꯖ ꯁꯨꯟꯗꯔꯥꯖ ꯄꯤꯅ ꯊꯣꯛꯄ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯥꯔꯦꯟꯄꯨꯔ ꯑꯃꯁꯨꯡ ꯀꯣꯟꯗꯥꯒꯥꯎ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯀꯤꯂꯝ ꯕꯔꯒꯥꯝ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯠꯁꯤꯡ ꯑꯣꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯖꯥꯔꯚ ꯒꯥꯔꯗ ꯑꯃꯁꯨꯡ ꯕꯁꯇꯔ ꯐ꯭ꯂꯥꯏꯠꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗ ꯃꯥꯋꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯥꯋꯤꯁ 3 ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗꯒꯤ AK-47 ꯔꯥꯏꯐꯜ ꯑꯃ ꯌꯥꯎꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯨꯛꯁꯨ ꯐꯪꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ IGPꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛꯁꯨ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ